Ngasi numida wairam phongkhiba Kangpokpi mairagi pause adagi maruoiba pau khara khangasaraga miyamda khudo tamjake ngarang ahing sengmai lanthokchuna Kangpokpi tamna changsinanaba honaruba miyoi ani police ki kanguna thengnaduna imung manungi miyoi singda khusinakhrei maitai singi asi lamdamni haina lawnariba Kangpokpi district phauduna senapati tamna chatlamba miyoi ani police ki kanguna mayang khangdagi kalaba matung achoi angam yauduna imung manungi miyoi singda khusinakhrei haire Pawa China High, Police na kalaba miwi ani adu, Alto car registration number NN01 J6592 to lakibani. Makoy ani ngarang numidang pung tarakani thoirom tarakpa matamda, Police ki kanguna mayang khangi area da thengna badagi, phajinduna thamlaba matungda, o si chanapatigi kanguna ngasi ayuk kanglatombi phawa thilaklaga, Sengmai Police da khusinakibani. Tungda Sengmai Police ki kanguna ngasi ayuk pung Nipa makhairom taba matamda imung manugi miyoi singda sinakhare haire khusinakharaba miyoi ani adu amale luwang sangbam godaung maning lekaidagi guru aribam tikken sarama jaini phugani thoi apopa guru aribam tomba sarama kawi aduga atopa miyoi adugi mamingna luwang samba mamang lekaidagi ningthongbam arun singa jaini phugamanga apopa en monindro ni haire ningsingba yabadi kumja lising aniga sumna kunga humdagi mi ahumdagi hauduna Lamdam asida thoklibi irang manungda sengmai lansinduna Kangpokpi district ta sangsiluba maitei macha kaya thiba khangdana amadi pharaba matungda hatkhiba thokdoksing thokhiba lekhirabani masigi matungda police ki kanguna lambi paring asida maram chatuna sengmai lanthokchuna Kangpokpi district lansindanaba khangankhibaga loinana akamba section thorang silokhotuna leiribani amarumda Ministry of Home Affairs ki makedigi Kukijo sing National Highway number 2 Imphal Dimapur paringda chathok chachin tawbada makhal amatagi athingba pidanaba khangankhiba leikhrabani Ministry of Home Affairs ki khongthang adugi mayokta haukhiba ningthokaba numite Kukijo Council KJC na mapung oiba thodang lawduna Kangpokpi district headquarter da leiba LNC hotel da Kukijo CSO singi oiba high profile public meeting ama pangtoktuna wa khanakhiba leikhrabani Makhatara Papauda, Jiribam District Hospital da Kulai Paiba Security Forcing, Tamjinki Badagi Miamna Ana Layangilamda, Kudongsa da Bakaya Sauna Mayoknare, Jiribam District Asigi Uzaton da Riba District Asigi Amatangai Riva, Hospital Asida, CRPF Personnel Sing Tamjin Hospital Asida, Miamna Ana Layanga Mari Lanana, Zangba Matam da Kudongsa da Bakaya Mayoknahale, Loina Mangjong na Hospital Authority ga ayaba laudravade Hospital asida sangba yahandre haire Pause asina phangba paugi matung inade Hauji Hospital asida CRPF personnel sing thamjinduna makhoigi laifam oire Loina District Hospital asigi medical superintendent oiriba MD Muhammad Yunus Alina ngarang thokiba notice amagi matung inna non patient third party singna hospital sangba matamda Pung nipu-nipan ki mamangda ay basiro pidina sang bayagani. Masida vendor, constructor, external service personnel organization, representative amadi, media personnel singsu yauna, hana ay basiro pidina kangalaba matungda, hospital sang bayagani haide. Lakwalag liba khongthang asi maru oina hospital ge, environment pumasok fajana, luna na amadi, seksina thamnaba pandamda, lakwalag patorang ni haide. Jiribam District Hospital asidagi phangba paugi matung inade Hospital asida Jiribam da irang khara leiba matamda CRPF company ani ohum thamlami aduba haujiti company amagi mawongda CRPF personnel sing hospital asigi mathak thangba fred ki saruk singda lasing khibadagi hospital asida layeng balakpa miyoi singda yamna khudongcha daba mayuknare CRPF sing asina lasing khiba masi Mari Lenaba Council Authority ki ayaba pikhiba sulaiti haire CRPF sing laisingkiba sina hospital asigi repairing ki thabak tawboda su ayat apan kaya oiduna thabak lepa phawa laikhrei hospital asigi lairiba water storage asisu shifa singna sijinabadagi hospital ki official amadi ana layeng liba miyoi singda yamna chawna khudongja daba ama ohelle masi punamak sing asi mari lenaba authority na athuba matamda yengsinbiu Loina hospital asida security force samjiliba asi athuba matamna lathopiduna miyamna hospital asida ana layeng tawbada ayat apan amata lehembigano haide Makhatara Papauda Senapati district Measles lainana naraba miyoi taraga mathoi
Hauzik phaba Measles gi hida kapthoktana leiri. Haukiba matam kharagi mamangda Chenapati district Measles laina sandorakhibaga loinana haukiba Jul amadi July thada Measles ni haina chingnaba case yankhai mari lakhi. Masigi manungda taraga mathoina confirm tawraga taruk amana negative oiba thengnakhibaga loinana miyoi taraga nipalgi result haujimaki oina pending da leiri. Measles nare khanglaba miyoi taraga mathoigi manungda miyoi tara ngasi phawa Measles gi hida kapthoktana leiri haina IPR na thokpa cherol amana haire. Cherol asina hai laina asina sandorakliba asigi matangda meeting cum awareness program ama Chenapati district ki DRDA conference hall da pangthokre. Mifam aduda health department ICDS school sing civil society organization sing church amasung lining laison gi lusingba kaya su saruk yakhi. Lonina district asida laina asi sandorakpadagi ngakthoknaba amade laina asina naraba singbo singnaba leitana hida kapthoknabagi matangda khanaki haire. District asigi mang coverage area da chada kunipal Measles gi hida kapthokpaga loinana chada yankhaitare ki changda hida kapthokure. Laina asi sandorakpadagi ngakthoknaba health department na investigation tawba treatment chathabaga loinana vitamin A amasung paktaknana hida kapthoknaba thabak paikhalli. School amadi ICDS ki makedigi surveillance reporting mobilization amadi awareness ki thabak chathabaga loinana daramagi lusingba singna miyamda hidak langtha kapthoknaba thabak paikhalli hairi. Makha tarapa pauda Jiribam gi mihat chennei haina phakhibadu michamni KZ mamang saigi November da sahi nauriba angang ahum yauna micham taruk Jiribam da hatkhibaga mari lenana National Investigation Agency NIA na fare hariba thangriya lalmar Elias boya hariba mioi asi icham chamna hi holaga leijaba michamni haina Cookie Joe Council KJC na phongdarakli. KJC ki Information and Privacy Secretary Ginja Buangjong Thadorak Pacheol Amanhai icham chamna hi honba mioi ama oina leijaba thangriya lalmar bo mihat aduda mapung oina chenaba mioi ni haina phakhibasi maram chaba watle. Mapumphan investigation chatharaga achum araneng thina khanglaba matungda chenaba mioi sing phagadabani. NIA na law and order ge phibam phaga hanabagi matangda pakhalakliba thorang sing pungning thogatningai oi aduba michang mikhai naiba mawngda chatharakliba thong asi ya pangamloi. Jiribam da mar volunteer tara hathibagi matangda karigumba amata phaba leitre. Makha tarakpa pauda Trump na India amasung Russia gi economy bu asiban hana karem kathaina raga saikhre. Malem gi economy gi mari suba mafambo asibo oikadra. US President Donald Trump na India amadi Russia gi similon bu asiba similoni hana phongdokhiba tarabasu India na di similon gi phibam khwaji gi phaba lebak singi manungda mari suba mafam kanba ngamle hana lauthokre. India da sada kun manga gi tarif lauthokhraba matungda Donald Trump na social media da thadorakpa world amanhai. Malem da hojik oirakliba phibam asida India amadi Russia na kari karaba thorangsing laukhalakpagi haibadu thoidokna maru oina laude. India amadi Russia gi simiron de asibaga pangka oirabani. Similon gi phibam kai hena sokchile haina India amadi Russia bu Trump na hanthaba thakta puthaduna wangang kharabasi report amagi matung inade malem da hauji India na mari suba simiron gi phibam khwaidagi phaba leibak ni hana kumja lising anika supna kunga manga ge data da udle. Data asigi matung inna India gi gross domestic product GDP $4.19 trillion oiduna Japan dagi mangjil thare. GDP $30.50 oide. USA na mako ithang thang na leire $19.23 oidiba China na anisuba amasung $4.74 oidiba German na ahum suba da leire. Data asigi matung ina kumja lising aniga sumna kuntrada India gi gross domestic product GDP $7.3 yauduna malem gi ahum suba khwaidagi similon faba leba oiragani haire. India government na sahi asigi junda phongkhiba data amagi matung inna kumja lising aniga sumna taraga mari dagi taraga mangada oiramba phibam dagi kumja lising aniga sumna kunga mari dagi kun mangada leba asigi nominal GDP saruk ahum hena wangkhalaktuna lupa lakh crore 331.03 yauri haide. Laloi itiki matangda India gi phibam sokchile haina Trump na phongdolabasu
Chahi taragi manungda lalong itiki phibam chada 76 ki changda phagalakli hairi. Makha tarakpa pauda Beren gi audio tape ki case August 3 da chatharagani. Manipur da tholiba Kangpokpi ki irang asiga mari lenana tongthobam Beren chief minister oiringai da phongdokhiba wafamgi tech record ki matang da chathar apa case liba August 3 da hearing makha chathagadari. Koki Organization for Human Rights Trust na petitioner oidina file tawrakhiba writ petition case number 702/2024 August 3 da mathangi hearing chathanaba Supreme Court na matam lepkhibani. Case asigi respondent da Union of India amasung State for Manipur na oide. Supreme Court ki list da hearing chathanaba case asi court list da yauri. Panba yabadi irang adu insinba mambagi order tape aduga mari lenana hearing chathaduna lakhibani.